ꯁꯨꯕꯗ ꯏꯆꯦ ꯁꯤꯗꯤ ꯁꯤꯔꯣꯏꯗꯅ. 이빈이 ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ. ꯐꯃꯨꯡꯗ ꯐꯅꯦꯛ ꯂꯩꯍꯧꯕꯗꯤ ꯁꯨꯕꯤꯌꯨ ꯍꯥꯏꯕꯁꯤꯕꯨ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯔꯤꯕꯣ. ꯅꯪꯒꯤ ꯐꯃꯨꯡꯗ ꯂꯩꯕꯗꯨꯗꯤ ꯅꯪꯁꯨ ꯄꯨꯊꯣꯔꯛꯄ ꯌꯥꯏꯗꯅ. ꯅꯪꯒꯤ ꯐꯃꯨꯡꯗ ꯂꯩꯕꯗꯨꯕꯨ ꯑꯩꯕꯨ ꯂꯧꯊꯣꯛꯏꯁꯨ ꯍꯥꯏꯔꯗꯤ ꯅꯪ ꯑꯩꯕꯨ ꯀꯔꯤꯅꯦꯅ ꯈꯜꯂꯒ ꯍꯥꯏꯔꯤꯅꯣ? ꯏꯆꯦꯅꯤ ꯈꯜꯂꯒ ꯍꯥꯏꯅꯤ ꯀꯩꯅꯣ. ꯃꯤꯅꯥꯏꯅꯤ ꯈꯜꯂꯣ ꯍꯥꯏꯔꯣ. ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯏ. 이빈이 ꯅꯪ ꯋꯥꯉꯥꯡ ꯁꯛꯄꯗ ꯌꯥꯝ ꯍꯩ. ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯃꯤꯔꯣꯜꯂꯛꯏ. ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯁꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯈꯩꯗꯨꯗꯤ ꯂꯣꯏꯅ ꯇꯧꯔꯛꯏ. 이제디 애는가 이제는 애부 타박 수겠나 수는 이제 이제는 이 기사세 핫바바 받았죠. 아이 그러는 데가 아이고 이봐 아니 이제 아 남만이야 안강시 마음을 바꿔 보세 거기 나한테 가만히 무엇이냐 그냥 칼로시 이 말이 무슨 타고 많아 너무 못 잡혀. 아도 이나오게 짜세 아이기 좀 이자데. 아이, 배터리, 덕터비. 아이, 휴대폰을 놔두고 사람 많고